see Prime Minister Modi still in silence ni, but silence is another form of peace and tranquility ki message amaga loina na sapong ai haibagi kanu duni adu hoi phajaba wahina haibagi wani adu bu tasengna akhoi da thengna griba awa basing se tasengna redress taw buda ma yaugi da base amasi numaiti apin khak tawraga akhoi da khoi mi chani hena hani humpu hena sijal lai ba mi lising humpu humda displace tawriba chahum khum leitri basing ji bayam karimata thoina khandabi da ko antak bahalgam gi diam chauna bu akano reaction thokraga so akhoi sida wari miyam gi hauji hauji lai miyam se kaim khandabi da development gi kano da peace ki apin galuna lakpa hoi kano di phajai tawudadi sai gi miyam se yamna ka khoi gi wa ha ka launa ba matam ni haibani su kano general strike loisana padangai rimni adu khata na miyam gi reaction lak ka dori bani to hoi da thok mayam oibam thok da ba chakhol mi na khaloi da wakhan to hoi da ba thok mayam to chelak padagi sensitive and attentive miyam sina masi kano da lakpani anyway kano ajik akoina thengnari Adani group ko Reliance group Vedanta group haiba group ahum sina NEC da through NEC asowa kano khara project khara paikhalakani akoi masi gi prepare to hoba changi mamang da NEC North East Council gi kano si khutang da so dollar minister gi makha da koi thau mayam paikhrabani ko but the actual development si my percentage se koi wa na uri bani aduga bharat ki leiriba koi ahan BJP government se matam da bharat ki leiriba kano se budget tagi some percent ko ayam North East loi mak share tawraga pahel pagi through dollar in the NEC ko laibani adu hari paisa sing adu ataseng na koi development da sinaribra natraga in the name of the development of the North East laidana even Kiran Rijiju zu adum phongdu egis policy 91 dagi liberalization la amatung da aikoi hojik kan lugis policy dagi egis policy la ai haibana singba mayama lakjaraga so koi ju mori chat yadri dana karam kana mori chat power chat ino ne haibana singba issue mayama thu ije sigi marakta palau du lauraga su yadaba lei maramaduna saurangna haiba group si ayamba mamangi history da khoigi Adani group Reliance group Vedanta group se atwa sector kaya da koi chabin na basidam ui aduga maruina Adani group na yamna interest laibe area si koina port hidang phongum ko adagi logistic kari energy gi swagi agri business na singba swai ji da ila kan Reliance se koigi sida khari hen interest loba real estate ko modo ko adum masi adum torlai and then Reliance company sina amapu in energy petrochemicals ko sigum mayam sida textiles ka yaure ije makanoni asagi Reliance group ki kanoni moiji ko Mukesh Ambani masamak textile entrepreneur oina yamna wana Mumbai Islam dagi horki bagi wari akoi leiri ko adumana hojforma textile thadokri si adum changkani the retail and telecommunication chaji interest lebe area ni hoji mobile ni kari tori myam se then mapung oina Vedanta group sina ko mining gumba metal gumba sigumba keno sida yam detect to yamna haibadi zinc lead ko aduga sima silver copper sigumba mayam sida ngau ba hai tare company je hari ba ahum jina nation building ma da yam so much share ma lor lak pa je ahum ji mamangi issue no jingida project ya ju moi rum pul kha to ba dum hogre ko hauji notice ki NEC ki through the lariba whether India gi interest in the say Southeast Asia da ma lor ka do mayam chi development sida more than 50,000 crore 30,000 crore adi share tong na mai ji alokala ka dolim ni ko anyway akoi masi damakta koi su yamna section na how will be our positions the position of the North East and the very economic and then our territorial say status and then our integrity of our Britishland ethnic communities mayangi kanoda masina kari pirak pa yai leidana environment impact assessment issues mayama concern oiriba these are all to be addressed ko priorly aduna toning ta leiba sifayam ju keno ta ngangan ba kolan ba tawduna irang thon na miyam gi aso economy adagi energy mayam je phom khangdra thamba khotpa tawri mayam rak sida phajaro wahi mayam dra su yaroi aduga if laka matamda akoi na su akoi gi preparation to akoi gi sai sida MCCI Manipur Chambers of Commerce and Industries and some other business owners and then kano establish business kano ga leading leading kano entrepreneurs sing
they should be aware of this developments ko aduna state ki damtu kari tawba yai gi ga se gi akoi gi lahoba matam oi haibasi amangang cha si han thamge adu saraba kamaisa marak sida ko khang matam kha da mai sa ga khang matakta akoi na shanti leina kana hingu haibase masi yaroi aduna cha yo mai si hana phajana muthakadawni modina ma government na khang makha da mai daraga matakta akoi myam khajing myam akoi myam toroga shanti gi sei sau haibudo sumya ya oirudaba wani aduna adumangni hoje akoi hinge ba sigi marakta haiba kano se laiba investment mayam se ana akoi gi mingda dum loisan gi gadra haiba gi kano duni aina thammi di ko phare